Morea Santi Purana Bohonavada, Special Commando Kanguna Lopam Tokpa Togdang, Chapsana Logane, Myanmar na Manipur da Landarak Labaso, Special Commando na Chong Tokuna nong may kap na gane, Krishna Tombe. Pawasi, nga sinong tilfong kibakang laypaki may dapaw siya dagi lakwat sa vaneng. Morea da kukising na sakag famhang dun layring, Masida State Security Force na salay batsang lurabade, lupa lak anigalising yang kay fine law bagit havag sa tabada na tanang. Kukising na hangbo hotel da State Security Force na karigumbat sa atak batyang naravade, lupa lising ahum gatsam nga fine laway. Manipur gi khwaidagi maruway ba border town oiri ba Morea da mahusagi tangdu layta ba phiba madu athuba matam da hanjilang na bohonavada. Haujik border town Morea da ngaksen bagi thavag tawriba. Special Commando gi kangbu na Iraiba ki damakta lokpham thokpa thodang adu chapchana lawgane. Loina na Myanmar da Iraibak Bharat ta landarak labaso. Special Commando sing na mangjil thana chongthoktung Lanteng nagani haina Special Commando gi SP oiriba TS Krishna Tombi na phongdokre. Wapam asing asi pausi asiga Special Commando gi SP ge thau puduna hauji Morea da leriba TS Krishna Tombi ga wari saba matam da phongdokibane. Mahak na hai handa kanglu bani gi irang asiga mari leina na kuki terrorist gi makhuta laikhidraba Morea da hana ngaksen bagi thabag tawramba SDPO TS Anan gi lehoriba. Ahal laman mahaki loina bi amade imung manunggi miyoi singi mapam da mapung phaba ikai khumna ba utle. Loina na laikhidraba anangi machanupada Manipur laingang na ASI gi fam thindokane. Loina na pipam thokpa ex Gracia gi senfam pigani haina phongdokibada. Manipur gi Chief Minister N Biren gi mapamda salute pizari haina su phongdoke mahang na makata na phongdokibada. Morea da leriba Manipur Police ki waina afaba laifam chapam amata haujik fawbagi waina laitre. Paka gi waiba police station, police guest house na singba laite. Haujik leriba police station, police guest house aside. War mamangi waiba kacha structure ngakta ne masina maram oiduna yekna basing na nong mayama di bom na chingba kapsin duna landarak bada yamna kom na thoe aduki matik sep oide Morea da leriba Assam Rifles ki laifam chafam ga yengna rurabade aduki matik sotha re loina na ikai ningai oire masimang na Assam Rifles ki kangbu na Morea da leriba State Security Force po hanthaba mijeng na yengbagi maram oidabra haiba fawba thamoi da fawre adubo hojik Manipur gi Chief Minister gi luching makada anauba matam ga sunaba Morea da leriba Manipur Police ge laifam chapam semgalagani haina su phongdorok le hai khe mahak na hai hojik phawbada Morea da leiba kuki sing na State Security Force sing da cooperation pi de masigi khudam haiba bu Morea da kuki sing na sa kakfam hangduna leire masida State Security Force na sa laiba changlurabade lupa lak aniga makhai fine lobagi thavak sathabada natana kuki sing na hangbo hotel da State Security Force na karigumba cha thakpa thengnarabade lupa lising ahum ga chamnga fine lowe masi maghandak thokiba laikhre hai khe mahang na phongdorokpada yamna pungning nungsiba manang kuki sing na mai thaduna tankraba Morea da leiba mitai imung kaya na loiramba hui kaya ngauchen aduna leiramba adu haujikti mahaki luching makada khomjin duna pizza pithak tawduna makhoi ge safana bohona re loina na ngaksen bagi thabaksu Morea da leiriba hui sing asina achoba thaudang loduna State Security Force ka amato waina chatmina re haujiksu Morea da leiriba State Security Force ge sep oigadaba mafam kaya semgat sagat pagi thabak sathar re Masida natana Iraibak Manipur bu yekna bagi makutagi kanbirakiba aikhoi gi laioi khraba ningthorol kaya amade pari puri gi athoba kaya bo numit khudingi Morea da leiriba Special Commando gi kangbuna dup thongmai thaduna ikokno na khurumjare loina na Morea border town karamna chawkhatpa mafam ama ohengadage kari tawba yagadage haibagi matang dasu thabak paikhana bahona re maduna Morea da leiriba Special Commando singna Iraibak Manipur gi damakta mangjil thana chongthoktuna lantheng nagani haiba wafam phongdokhe